ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯏꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯌꯥꯝꯅ ꯐꯖꯔꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯁꯤꯟꯐꯝꯗꯤ ꯉꯥ ꯐꯥꯕꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯄꯥꯒꯤ ꯊꯕꯛ ꯅꯨꯄꯤꯒꯤ ꯊꯕꯛ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄ ꯇꯧꯗꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯥꯅꯤꯜ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯦꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯃꯇꯝ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯕꯨꯡꯗꯤ ꯄꯥꯡꯒꯜ ꯁꯥꯔꯦꯞ ꯐꯥꯗ꯭ꯔꯤ꯫ ꯃꯆꯦ ꯃꯌꯥꯝꯕꯒ ꯌꯦꯡꯅꯕꯗ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯇꯣꯝꯕꯨꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯒꯤꯗꯤ ꯊꯦꯛꯄ ꯅꯧꯕ ꯍꯧꯔꯛꯏ꯫ ꯇꯣꯝꯕꯨꯡ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯒꯤ ꯐꯤꯖꯦꯠ ꯑꯁꯤꯇꯕꯨ ꯄꯥꯝꯃꯤ꯫ ꯃꯃꯥꯒꯤ ꯐꯤ ꯂꯩꯕꯁꯤꯡꯗꯨ ꯆꯤꯡꯊꯣꯛ ꯆꯤꯡꯊꯣꯛꯇꯅ ꯍꯦꯛꯇꯃꯛ ꯁꯥꯟꯅꯩ꯫ ꯃꯄꯥ ꯃꯃꯥꯅꯗꯤ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯕꯤ ꯆꯩꯕꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕꯨꯡ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯂꯩ꯫ ꯃꯃꯥꯒꯤ ꯐꯅꯦꯛ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯁꯦꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯌꯦꯡ ꯀꯣꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯎꯔꯦ ꯃꯆꯦꯒꯤ ꯐꯨꯔꯤꯠ ꯂꯩꯔꯤꯕꯗꯣ꯫ ꯍꯔꯥꯎꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯣꯝꯕꯨꯡ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ, "ꯑꯣꯏꯃꯥ, ꯀꯔꯤ ꯈꯨꯐꯖꯅꯣ ꯍꯥꯏꯕꯁꯤꯕꯣ! ꯑꯩꯔꯣ ꯅꯆꯨꯝ ꯑꯃꯇꯪꯒ ꯅꯥꯞꯅ ꯁꯦꯠꯆꯤꯜꯂꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯅꯤ꯫ ꯍꯦꯛꯇꯨꯝ ꯍꯦꯛꯈꯤꯒꯦꯗ, ꯀꯥꯟꯅꯗꯦ"꯫ ꯊꯦꯛ ꯊꯦꯛꯇꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩ ꯍꯦꯛꯂꯤꯉꯩꯗ ꯃꯃꯥ ꯃꯄꯥꯁꯨ ꯍꯤ ꯍꯣꯟꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯏ꯫ ꯃꯆꯥ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯄꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯍꯤꯗꯨ ꯄ꯭ꯔꯞ ꯊꯅꯝꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ "ꯑꯩꯅ ꯁꯤꯒꯨꯝꯕꯁꯤ ꯇꯧꯒꯅꯨ, ꯁꯥꯟꯅꯒꯅꯨ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯕꯁꯦ? ꯅꯨꯄꯥꯗꯤ ꯅꯨꯄꯥꯗꯧꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯅꯪ ꯑꯩꯕꯨ ꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯄꯥꯈꯠꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯃꯤ꯫ "ꯌꯥꯔꯦ ꯃꯄꯥ, ꯑꯉꯥꯡꯁꯦ ꯁꯤꯕ ꯇꯥꯔꯤꯁꯦ ꯇꯣꯛꯄꯤꯔꯣ." "ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯃꯃꯥ, ꯃꯁꯤꯗ ꯁꯤꯈ꯭ꯔꯒ ꯑꯩ ꯄꯦꯜꯂꯗꯧꯅꯤ꯫ ꯁꯥꯒꯩꯒꯤ ꯃꯩꯗꯥꯟ ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯅꯆꯥꯁꯤ ꯑꯣꯏꯔꯕꯅꯤ." "ꯀꯔꯤꯅꯣ ꯅꯆꯥ ꯋꯥꯔꯛꯄꯕꯨ ꯑꯁꯨꯝꯅ ꯋꯥꯔꯛꯀꯗ꯭ꯔꯣ? ꯑꯉꯥꯡꯅꯤ, ꯅꯤꯡꯊꯤꯅ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯔꯦꯡ ꯅꯃꯥꯟꯅꯕ ꯐꯨꯅꯕꯗꯧꯅ ꯑꯉꯥꯡꯁꯤ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯃꯣꯏ ꯄꯥꯕꯁꯨ ꯍꯦꯟꯃꯜꯂꯤ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ." "ꯇꯥꯅꯤꯡꯗꯦ ꯃꯃꯥ, ꯅꯆꯥꯁꯦ ꯅꯪꯅ ꯀꯟꯈꯠ ꯀꯟꯈꯠꯇꯅ ꯅꯆꯥꯁꯦ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯌꯦꯡꯉꯨ, ꯂꯩꯀꯥꯏꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯀꯅꯥꯕꯨ ꯂꯩꯒꯦ?" "ꯏꯆꯥꯁꯤꯕꯨ ꯑꯩꯅ ꯀꯟꯈꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯁꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ, ꯑꯩꯒꯤ ꯃꯌꯨꯛꯇ ꯂꯩꯔꯕꯗꯤ ꯃꯥ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯅ ꯇꯣꯝꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯣꯝꯕꯨꯡ, ꯇꯣꯛꯂꯨ ꯀꯞꯂꯅꯨ꯫ ꯅꯣꯏ ꯄꯥꯕꯃꯛꯀꯤ ꯃꯑꯣꯡꯅꯦ, ꯅꯪꯃꯛꯀꯤ ꯅꯇꯧꯅꯦ꯫ ꯅꯃꯥ ꯑꯩꯁꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯨꯡꯒꯤ ꯃꯆꯦ ꯊꯦꯝꯕꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯎꯔꯦ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯅ ꯁꯦꯠꯂꯝ ꯆꯥꯔꯝꯂꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯀꯩꯅꯣ ꯑꯉꯥꯡ ꯅꯪ ꯇꯧꯏꯁꯤꯕꯣ? ꯁꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯁꯦꯠꯂꯣ ꯍꯥꯏꯒꯦ?" ꯃꯃꯥꯅ ꯃꯔꯛ ꯐꯠꯊꯠꯂꯤ꯫ "ꯌꯥꯔꯦ ꯏꯕꯦꯝꯃ, ꯉꯥꯡꯕꯤꯔꯨꯔꯅꯨ. ꯅꯣꯏ ꯄꯥꯕꯅꯁꯨ ꯌꯥꯝ ꯐꯨꯕꯤꯈ꯭ꯔꯦ." ꯃꯃꯥꯅ ꯇꯣꯝꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯣꯝꯕꯨꯡ, ꯆꯠꯂꯣ, ꯏꯃꯨꯡꯗ ꯆꯪꯉꯣ. ꯅꯐꯤ ꯅꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ." ꯇꯣꯝꯕꯨꯡ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯕꯨꯡꯅ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯃꯃꯥꯅ ꯊꯦꯝꯕꯤꯗ, "ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯧꯄꯥꯁꯦ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ?" "ꯃꯃꯥꯡꯒꯤ ꯅꯃꯣꯏꯗ ꯉꯥꯅꯨ ꯃꯆꯥꯗꯣ ꯂꯧꯕ ꯌꯥꯔꯗ꯭ꯔꯅ ꯍꯪꯉꯨꯕꯅꯤ." "ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ?" "ꯍꯣꯔꯦꯟ ꯂꯧꯔꯣ ꯍꯥꯏꯔꯛꯏ." "ꯐꯔꯦ ꯐꯔꯦ, ꯌꯦꯡꯉꯣꯏ, ꯍꯤꯅꯨꯡꯗꯅꯦ ꯄꯣꯠꯆꯩ ꯌꯥꯎꯔꯤꯕꯅꯤ, ꯑꯃꯨꯛꯇ ꯂꯧꯈꯠꯂꯛꯎ." ꯉꯁꯥꯏꯗꯒꯤ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯂꯟꯖꯥꯎꯗꯨꯗ ꯃꯆꯥꯗꯨ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯨꯡ ꯍꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯃꯆꯦ ꯊꯥꯖ ꯂꯥꯛꯇꯨꯅ ꯇꯣꯝꯕꯨꯡꯕꯨ ꯀꯧꯔꯛꯏ꯫ "ꯇꯣꯝꯕꯨꯡ,
ꯇꯣꯝꯕꯨꯡ ꯊꯥꯖꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯣꯝꯕꯨꯡꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯥꯖ, ꯏꯆꯥꯕꯨ ꯅꯧꯄꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔ ꯀꯧꯔꯤꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯏꯟꯗꯣꯝꯆꯥ, ꯍꯩ ꯆꯥꯃꯤꯟꯅꯒꯦ ꯇꯧꯕꯅꯤ꯫ ꯇꯣꯝꯕꯨꯡ ꯂꯩꯇꯕ꯭ꯔꯣ? ꯂꯩꯇꯦꯅꯦ ꯃꯥꯗꯤ, ꯃꯆꯦꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯃꯥ ꯍꯜꯂꯛꯂꯒ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯑꯩꯁꯨ ꯆꯠꯂꯒꯦ ꯏꯟꯗꯣꯝꯆꯥ꯫ ꯍꯣꯏ ꯍꯣꯏ, ꯇꯣꯝꯕꯨꯡ ꯍꯜꯂꯛꯂꯒ ꯅꯣꯏꯗ ꯊꯥꯔꯛꯀꯦꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯊꯥꯖꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯇꯣꯝꯕꯨꯡꯒꯤ ꯃꯃꯥꯅ ꯃꯇꯣꯝꯗ ꯈꯜꯂꯤ꯫ ꯃꯧꯄꯥ ꯅꯨꯄꯥꯁꯤꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯤꯅꯣ ꯇꯧꯔꯤꯁꯦ꯫ ꯑꯁꯦꯡꯕꯃꯛꯅꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯆꯦꯁꯤꯡꯅ ꯇꯣꯝꯕꯨꯡꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯏ꯫ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯧꯄꯥꯒꯨꯝꯅꯁꯨ ꯂꯣꯏꯅꯩ꯫ ꯇꯣꯝꯕꯨꯡꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯦꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯕꯨꯡꯁꯨ ꯑꯁꯨꯝ ꯆꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯦꯛꯄꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯐꯨ ꯆꯩꯕ ꯌꯥꯕ ꯆꯩꯔꯕꯁꯨ ꯐꯠꯇ꯭ꯔꯕꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯅ ꯇꯣꯝꯕꯨꯡꯕꯨ ꯀꯧꯔꯛꯏ꯫ ꯇꯣꯝꯕꯨꯡ, ꯇꯣꯝꯕꯨꯡ! ꯇꯣꯝꯕꯨꯡꯁꯨ ꯃꯄꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ, ꯀꯩ ꯍꯥꯏꯒꯦ ꯄꯥꯕ? ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯎꯅꯦ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ꯫ ꯍꯩ ꯃꯃꯥ, ꯅꯪꯁꯨ ꯂꯥꯛꯎ꯫ ꯍꯣꯏ ꯍꯣꯏ, ꯇꯥꯔꯦ ꯇꯥꯔꯦ꯫ ꯇꯣꯝꯕꯨꯡꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯃꯄꯥꯅ ꯇꯣꯝꯕꯨꯡꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯃꯥꯒ ꯑꯩꯒꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤꯅꯦ ꯇꯣꯝꯕꯨꯡ꯫ ꯅꯪꯕꯨ ꯊꯦꯛꯄꯗꯨ ꯇꯣꯛꯂꯣꯅꯦ꯫ ꯅꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯁꯦ ꯍꯦꯛ ꯏꯟꯕꯗ ꯅꯪꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯒꯦꯀꯣ꯫ ꯏꯃꯥꯒꯤ ꯇꯣꯝꯕꯨꯡ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦ꯫ ꯅꯣꯏꯅꯗꯤꯅꯦ ꯑꯩꯉꯣꯟꯗ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯤꯕ꯫ ꯁꯤꯕꯨ ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯔꯤꯔꯣ? ꯃꯁꯥꯅ ꯇꯧꯖꯔꯛꯄꯁꯤꯕꯨ ꯑꯩꯉꯣꯟꯗꯗ ꯇꯥꯏꯅꯩꯕ꯫ ꯀꯩ ꯊꯣꯛꯁꯦꯅ ꯇꯧꯁꯨ ꯁꯥꯏꯕ꯫ ꯑꯁꯨꯛ ꯀꯟꯅ ꯉꯥꯡꯂꯤꯉꯩꯁꯤꯗ ꯃꯔꯩꯒꯁꯦ ꯀꯣꯟ ꯀꯣꯟꯗꯅ ꯉꯥꯡꯂꯩꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯥꯎꯔꯣꯏ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦꯅꯦ ꯃꯁꯦ꯫ ꯀꯣꯜꯂꯤꯕ ꯅꯔꯩꯗꯣ ꯁꯗꯟ ꯊꯥꯔꯒ ꯀꯛꯎꯔꯣ? ꯌꯥꯔꯦꯗ ꯃꯣꯏ ꯄꯥꯕꯁꯨ ꯍꯦꯛꯇ ꯐꯤꯡꯒꯠꯂꯤ ꯑꯉꯥꯡꯁꯤꯗ꯫ ꯀꯩꯅꯣ ꯅꯆꯥꯗꯨꯗ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯇꯧꯏꯁꯨ ꯈꯪꯗꯦ ꯇꯧꯏꯗꯦꯁꯨ ꯈꯪꯗꯦ꯫ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯌꯦꯃꯤ꯫ ꯏꯪꯅ ꯇꯞꯅ ꯋꯥ ꯑꯝꯇ ꯈꯟꯅꯕꯁꯦ ꯌꯥꯔꯣꯏꯗꯕꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯃꯄꯥꯗꯨ ꯁꯥꯎꯅ ꯇꯣꯝꯕꯨꯡꯗꯨ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯀꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯇꯣꯝꯕꯨꯡꯁꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ꯫ ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯉꯥꯡꯐꯝ ꯆꯩꯐꯝꯒꯤ ꯃꯑꯣꯡꯗ ꯑꯩꯁꯤꯕꯨ ꯂꯥꯏ ꯐꯗꯤꯕꯤꯔ ꯍꯥꯏꯕꯅꯤꯗ꯫ ꯆꯠꯂꯣꯅ ꯑꯃꯨꯛ ꯆꯠ, ꯂꯥꯛꯑꯣꯅ ꯑꯃꯨꯛ ꯂꯥꯛ꯫ ꯁꯣꯝꯗꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯤ꯫ ꯁꯥꯎꯅꯗꯕꯤꯗ ꯏꯪꯅ ꯇꯞꯅ ꯃꯦꯟ ꯇꯥꯅ ꯋꯥꯁꯦ ꯑꯝꯇꯗꯤ ꯈꯟꯅꯁꯤꯗ ꯃꯣꯏ ꯄꯥꯕꯨ꯫ ꯌꯥꯔꯦ ꯃꯃꯥ, ꯃꯥꯒꯤ ꯋꯥꯒꯅꯦ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯍꯥꯏꯔꯛꯑꯅꯨ꯫ ꯑꯗꯨꯝ ꯇꯧꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯗ ꯃꯣꯏ ꯄꯥꯕꯨ꯫ ꯅꯆꯥꯅꯨꯄꯥ ꯊꯥꯅꯤꯜ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯦꯟꯗꯧꯔꯤꯕꯅꯤ꯫ ꯃꯅꯥꯎꯁꯤꯕꯨ ꯐꯨꯕꯤ ꯆꯩꯕꯤꯕ꯫ ꯅꯣꯏ ꯃꯌꯥꯝꯅ ꯏꯆꯥꯁꯤꯕꯨ ꯐꯨꯕꯤ ꯆꯩꯕꯤꯔꯤꯕꯗꯣ ꯃꯃꯥ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯃꯃꯥ ꯑꯩꯉꯣꯟꯗꯁꯨ ꯆꯩꯅꯥ ꯐꯪꯉꯦ꯫ ꯑꯩ ꯃꯃꯥ ꯌꯦꯡꯅꯤꯡꯗꯦ꯫ ꯁ꯭ꯋꯥꯏꯗꯒ ꯀꯞꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯁꯨ ꯀꯩꯗꯧꯕꯒꯤ ꯏꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨꯅꯦ ꯃꯃꯥ, ꯃꯥꯒꯤ ꯁꯣꯏꯔꯤꯕꯁꯦ ꯈꯔꯗꯧ ꯐꯔꯕꯗꯤ ꯈꯜꯂꯗꯨꯅ ꯐꯨꯔꯤ ꯆꯩꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨꯕ ꯅꯤꯡꯊꯤꯅ ꯍꯥꯏꯌꯨꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯐꯔꯁꯦ ꯐꯔꯁꯦ, ꯅꯪꯅ ꯅꯆꯥꯁꯤꯕꯨ ꯏꯔꯦꯟꯖꯅ ꯊꯦꯝꯅꯧꯗꯨꯅꯅꯦ ꯁꯦꯝꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ꯫ ꯑꯣ, ꯑꯗꯨꯝꯅ ꯍꯥꯏꯌꯨꯗꯅ꯫ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗꯕꯨ ꯏꯆꯥ ꯁꯣꯏꯍꯟꯕ ꯌꯥꯄꯣꯠꯇꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯨꯡꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯈꯤ꯫ ꯃꯆꯦꯒ ꯃꯥꯒ ꯈꯛ ꯌꯨꯝꯗꯨꯗ ꯂꯩꯍꯧꯏ꯫ ꯇꯣꯝꯕꯨꯡ ꯐꯤ ꯁꯥꯕ, ꯏꯃꯨꯡꯒꯤ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯅꯨꯄꯤ ꯑꯃꯗꯒꯤ ꯇꯥꯗꯅ ꯍꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯁꯤ ꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯔꯝꯃꯤ꯫ ꯇꯣꯝꯕꯨꯡ ꯃꯄꯥ ꯂꯩꯇ꯭ꯔꯤꯉꯩꯗꯨꯗ ꯐꯤ ꯁꯥꯒꯦ ꯈꯜꯂꯗꯨꯅ ꯃꯆꯦꯒꯤ ꯐꯤꯁꯥ ꯀꯣꯟꯗꯨꯗ ꯀꯥꯔꯛꯇꯨꯅ ꯐꯤ ꯁꯥꯔꯤ꯫ ꯊꯦꯝꯕꯤꯁꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯅꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯇꯣꯝꯕꯨꯡꯅ ꯇꯧꯔꯤꯕꯗꯣ꯫ ꯊꯦꯝꯕꯤ ꯂꯥꯏ ꯊꯥꯎꯃꯩꯗꯨ ꯄꯔꯞ ꯊꯥꯜꯂꯝꯂꯒ ꯇꯣꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯦꯡꯉꯥꯡ ꯊꯨꯅ ꯀꯨꯝꯊꯔꯛꯑꯣ꯫ ꯄꯥꯕꯅ ꯎꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯕꯤꯅꯤ꯫ ꯀꯩꯁꯨ ꯎꯔꯣꯏꯕ ꯏꯆꯦ꯫ ꯅꯠꯇꯦ, ꯐꯤ ꯁꯥꯕꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯝꯕꯤꯒꯦꯕ? ꯏꯃꯥꯅ ꯇꯝꯕ꯭ꯔꯥ? ꯏꯃꯥꯅ ꯅꯠꯇꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯊꯦꯝꯕꯤꯅ, ꯑꯗꯨꯗꯤ ꯀꯅꯥꯅ ꯇꯝꯕꯤꯔꯤꯅꯣ? ꯏꯆꯦ ꯊꯥꯖ ꯍꯣꯏꯅ ꯇꯝꯕꯤꯔꯤꯅꯤ꯫ ꯑꯩꯅ ꯐꯤ ꯁꯥꯕ ꯍꯩꯔꯤꯁꯦ ꯐꯠꯇ꯭ꯔꯣ? ꯏꯆꯦꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯤꯁꯦ꯫ ꯑꯗꯨ ꯏꯆꯦ ꯄꯥꯕꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ꯫ ꯍꯤꯡꯆꯥꯕ ꯐꯥꯎꯕ ꯃꯥꯗꯧꯅ ꯇꯧꯔꯝꯃꯣꯏ꯫ ꯊꯦꯝꯕꯤ ꯃꯧꯄꯥ ꯅꯨꯄꯥ ꯇꯣꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯇꯣꯝꯕꯨꯡꯒꯤ ꯊꯦꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯆꯩꯔꯤꯕꯅꯤ꯫ ꯊꯦꯝꯕꯤ ꯃꯧꯄꯥꯕꯨ ꯆꯩꯖꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃꯇ ꯈꯨꯄꯥꯛꯅ ꯐꯥꯎꯕ ꯊꯥꯗꯦ꯫ ꯊꯦꯝꯕꯤ ꯇꯣꯝꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯔꯤꯕꯗꯨꯕꯨꯗꯤ ꯐꯩꯗ ꯇꯣꯝꯕꯨꯡ꯫ ꯁꯤꯟꯐꯝ ꯈꯨꯗꯤꯡꯃꯛ ꯍꯩꯖꯤꯟꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ꯫
nupa mayam amsu phi sarisidi adubuni Tombong nangna tawrise pabu nanga ukradi wa makha tada Thembi tumi leiki pabuna kaisu uroi che imaga pabaga nga phaba sakridudi halakhiroi moin halakadaba matam watli thabuk chatpabu thengma nganba tamma ngamanateda Tombong toklo phidu sarano nangna phi saraga ayoina pakhatli adugi sarukpudi lao isega sak thongminaruse asiharaduna Thembi maupabu pusinduna imungde jangki mathangi numini Tombong phi ma pariduna sumang matonda thangduna thamliba hi tu tamna lai matamdu nungsisu liri liri sili Tombong magidi nungai sabi haibdu oiri Tombong hirobak aduda lepkhatladuna phiga tu hai humduna sanari adumna tawba yaba taro matung amuk hirobak tuda phamthai makhongduna isingda thadaraduna amuk-amuksu makhuna fidu semli mamon kasu nokli amuk-amuksu makhuna isingdu langkhat-langkhatana kasu sanari mana tari mahongsi auba mina ubada noktabagi wadi lairoi asumna mahakna lairingai mayambagi khonjal tari tarang amada lairamba Tombong gyan khanglaklai makhuta pairamba phidu ningthina thupsinduna mong hadana mayumda janglai mana janglakpada uri mayambaga mamaga wari sanaramlibadu Tombongna makhuta phi paraga janglaklibudu ubada mayambana hairei kadai saduri phiduga huji phawba thekpa toktribo mayambagi waduda Tombongna salkhumlei nga karakpur yegubani phi sidi imagini hinungda yaurambani ngasai lokhatpa kahura mali adugi aina pukhalakpani masagi waduda mamasu mateng panglei hi aidi ngasai kauramidana phari pukhalaklabadi sango imungda Tombongsu imungda jangkri Thanilna ima sibu gyan tarabro tare aina haidro angauri tawrini sauraklaga pharakani haidana manabu gyan taraklibdi farida asauba handak nangna laklibasina kayamdi kuina leidoino imadi nangna langpai chatpase onthokna pamjakhidre yumsida lengda leiraga sunomdana tawrone nangwa haptamudi lekhigema aduga mathang lakpadagidi aichalarogi lengdana yumsi leiragi phare ima nungaire adugane asauba nangsu angang natre yum panama tawrasinya isagibu khangnajaba nupiga leibro ikaiganu imada sengnik tai imadi imau pame Thanil ikairaduna noi mamana hanglibadudi kumte masagi matawduda mamasu namhang hangjilei ikaigirune asauba imada sengna hayuni nangwa Thanilna adumna khumdabi leibaduda masanabi Thembina hairei leibani asi haraga mama mabungna phamlibaduda sangsinduna phammi mamadu ingangakna Thembi thanglei kanano kadaidagi noibema Thanil masanapidi yengi Thembisu mabungda misi khasili aduga mama dhairei awang lekhai inemim thoigi masanapi laizado aduga khangnabani aiga thingnaba khuding madugi nupi masado aigonda ikaibagum tawribadudi noige siguma ma leibagi oiredana aikhoita zawnasu yam nusijabani ise laizado yarega adai lepo angawni gaina yam khangrabuko yaida imana yai hayengwai imongna habda nopte imong manung haira miraktili gyan taba leikaina masak khangba imongni yai ibungha imana yai ko Thembi mamagi matawduda nokladuna midi mamo masak khangmadagi yam harawnareko harawdradi kainuni he asoba sen chungudi ima pamde ahal laman haina singnaraga ningthina hongmado aduna wa hena pamini madi aisu adumna tawdu pameba ai kashu sen chongoida phare noi papa sathokhribado hanjilaklaga ningthina wasi tanarage aduga thune hekta haijarurage Tombong suma panda makoina sanari buwaridu masu imungda loina taribani matomda khali aikhoita so hingsa bamanba suyamna phingkram maga aduk yamna ingtapi isi laizaduga kamai khangnari zano isi laizadubu aikhoita sukse kamai loina zano is iti khangningreda asiyaraga Tombong noi madam khargi matungni numitu Thanilgi dohongba numitni Tombonggi imungdu koilang langi
ꯇꯣꯝꯕꯨꯡ ꯃꯁꯨ ꯃꯇꯩ ꯃ ꯂꯥꯛꯂꯅꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯩꯅꯥ ꯆꯪꯂꯛꯏ ꯃꯇꯩ ꯃ ꯎꯕꯗ ꯇꯣꯝꯕꯨꯡ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯍꯣꯏ ꯃꯥ ꯀꯔꯤ ꯈꯨꯐꯖꯅꯣ ꯏꯆꯦ ꯂꯥꯏꯖꯁꯦ ꯑꯩꯁꯨ ꯑꯁꯨꯃꯥꯏꯅꯒ ꯁꯦꯠꯄ ꯐꯪꯖꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯅꯤ ꯀꯩꯅꯥ ꯌꯦꯡꯂꯝꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯇꯣꯝꯕꯨꯡꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯣꯛꯏ ꯇꯣꯝꯕꯨꯡꯅ ꯅꯣꯛꯀꯅꯨꯅꯤ ꯀꯩ ꯆꯥꯒꯦꯅ ꯅꯣꯛꯆ ꯁꯥꯏꯅꯣ ꯈꯪꯗꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯃꯨꯛ ꯋꯥ ꯅꯣꯛꯏ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯥ ꯇꯣꯝꯕꯨꯡ ꯅꯪꯕꯨ ꯇꯦꯛꯄ ꯈꯔꯗꯤ ꯐꯔꯗꯥꯏꯅꯦ ꯀꯩꯅꯣ ꯉꯁꯤ ꯑꯃꯨꯛ ꯎꯆꯤ ꯗꯥꯟꯁꯤꯜꯂꯛꯏꯁꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯛꯏ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯅꯣꯛꯂꯤꯕꯗꯨꯗ ꯉꯥꯡꯂꯛꯏ ꯂꯩꯁꯥꯕꯤꯁꯥ ꯅꯣꯛꯃꯜꯂꯦꯅꯦ ꯅꯣꯏꯕꯨ ꯃꯤꯌꯥꯝ ꯇꯤꯜꯂꯒ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ ꯆꯠꯂꯨ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯅꯔꯨꯔꯣ ꯑꯍꯜꯁꯤꯡꯅ ꯉꯥꯡꯂꯛꯄꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯪꯅꯈ꯭ꯔꯦ ꯇꯣꯝꯕꯨꯡꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯆꯠꯅ ꯆꯠꯅ ꯇꯣꯝꯕꯨꯡ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯤ ꯅꯣꯏꯅꯅꯦ ꯅꯌꯥꯗꯨ ꯄꯪꯏꯗꯩꯒꯜꯂꯤ ꯀꯔꯤ ꯆꯥꯒꯦ ꯇꯧꯔꯤꯅꯣ ꯅꯁꯛ ꯍꯥꯏꯔ ꯈꯨꯊꯤꯁꯤꯡꯗꯨꯒ ꯅꯣꯛꯏꯅꯤꯅ ꯍꯤꯡꯆꯥꯕꯤ ꯃꯥꯟꯈꯩ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯥ ꯇꯣꯝꯕꯨꯡ ꯁꯥꯎꯔꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯅꯣꯛꯑꯒꯨꯝꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯃꯒ ꯌꯦꯡꯅꯩ ꯅꯣꯛꯐꯩ ꯅꯣꯛꯐꯩꯀꯁꯨ ꯇꯧꯅꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯌꯥꯝ ꯇꯤꯜꯂꯝꯕ ꯂꯥꯡꯂꯝꯕꯁꯤꯡꯗꯨ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯍꯧꯔꯦ ꯅꯣꯡꯃ ꯅꯨꯡꯊꯤꯜꯅꯤ ꯇꯣꯝꯕꯨꯡ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯊꯥꯖꯍꯣꯏꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯥꯖꯅ ꯅꯇꯩꯃꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯕ꯭ꯔꯣ ꯇꯣꯝꯕꯨꯡ ꯍꯥꯎꯏ ꯏꯆꯦ ꯊꯥꯖ ꯅꯣꯏꯗꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯆꯦꯅ ꯄꯤꯔꯨꯅꯤꯅ ꯆꯠꯈꯤꯗꯥꯏꯅꯦ ꯄꯤꯔꯝꯗ꯭ꯔꯕꯣ ꯊꯥꯖ ꯇꯣꯝꯕꯨꯡꯒꯤ ꯃꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯗꯤ ꯄꯤꯔꯝꯗꯦꯅ ꯇꯣꯝꯕꯨꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯟꯅꯁꯤꯜꯂꯛꯏꯁꯤꯕꯨ ꯏꯆꯦ ꯊꯥꯖ ꯑꯩꯅ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯏꯆꯦ ꯆꯠꯈꯤꯕꯅꯤ ꯅꯣꯏꯗ ꯄꯤꯔꯝꯗ꯭ꯔꯒ ꯃꯥꯗꯤ ꯀꯅꯥꯅ ꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯆꯦꯗ ꯍꯪꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯨꯡ ꯄꯨꯛ ꯍꯧꯒꯠꯂꯤ ꯊꯥꯖꯅ ꯇꯣꯝꯕꯨꯡ ꯏꯆꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤꯃꯤ ꯅꯪꯕꯣ ꯌꯥꯝ ꯍꯥꯎꯋꯦ ꯏꯟꯁꯥꯡꯗꯣ ꯑꯗꯨꯅꯦꯕ ꯑꯩ ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯊꯦꯝꯕꯤꯁꯨ ꯆꯪꯂꯛꯏ ꯊꯥꯖ ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯩ ꯊꯦꯝꯕꯤꯅ ꯀꯩꯅꯣ ꯅꯣꯏꯅ ꯁꯤꯡꯖꯨ ꯆꯥꯁꯤꯅ ꯀꯣꯏꯂꯥꯎ ꯂꯧꯔꯛꯏꯗꯨꯗꯤ ꯁꯤꯔꯣ ꯀꯧꯔꯤꯕ ꯃꯑꯣꯡꯗꯨꯒꯗꯤ ꯂꯣꯏꯅ ꯂꯣꯏꯔꯕꯒ ꯃꯥꯜꯂꯨꯔꯦ ꯅꯣꯏꯒꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯡꯖꯨ ꯁꯦꯝꯂꯤꯕꯗꯨ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯤ ꯊꯥꯖꯅ ꯏꯕꯦꯝꯃ ꯐꯤ ꯁꯥꯔꯤꯗꯣ ꯍꯦꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯀꯧꯕꯤꯕꯅꯤ ꯇꯣꯝꯕꯨꯡꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦ ꯊꯥꯖ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯐꯤ ꯁꯥꯃꯟꯗꯅ ꯃꯁꯥꯁꯦ ꯆꯨꯝꯁꯨ ꯃꯥꯟꯁꯤꯜꯂꯕꯅꯤ ꯊꯥꯖꯅ ꯑꯩꯈꯣꯏ ꯇꯣꯝꯕꯨꯡꯁꯦ ꯍꯩꯅꯤ ꯃꯤꯒꯤ ꯃꯁꯛ ꯃꯑꯣꯡ ꯇꯥꯛꯄꯒ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ ꯊꯦꯝꯕꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯐꯖꯔꯤꯍꯦ ꯃꯁꯥ ꯃꯁꯥꯒꯤ ꯐꯤꯕꯝꯗꯤ ꯌꯦꯡꯗꯨꯅ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤꯅꯦꯅ ꯇꯣꯝꯕꯨꯡꯅ ꯑꯩꯁꯨ ꯅꯣꯏꯗꯧꯅ ꯅꯨꯄꯤꯒ ꯑꯣꯏꯖꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯖꯗꯧꯅꯤ ꯊꯦꯝꯕꯤꯅ ꯍꯧꯔabra ꯑꯩꯗꯤꯅꯦ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯋꯥ ꯉꯥꯡꯕꯗꯅꯦ ꯅꯔꯩꯗꯣ ꯑꯗꯨꯝ ꯀꯣꯠꯂꯣ ꯌꯨꯝꯗ ꯂꯩꯍꯧꯔꯤꯗꯣ ꯑꯗꯨꯅ ꯇꯥꯔꯗꯤ ꯄꯔꯥꯏꯅ ꯀꯣꯜꯂꯤꯕ ꯅꯔꯩꯗꯣ ꯁꯨꯡꯊꯣꯛꯆꯔꯅꯤ ꯅꯪ ꯑꯩꯗꯤ ꯈꯥꯝꯕꯒꯤ ꯋꯥꯔꯥ ꯁꯪꯗ꯭ꯔꯦ ꯊꯥꯖꯅ ꯌꯥꯔꯦ ꯕꯦꯝꯃ ꯅꯪꯁꯨ ꯑꯉꯥꯡꯁꯤꯗ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯁꯤꯕꯨ ꯃꯥꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕꯁꯤ ꯃꯉꯥꯏꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯥꯕꯨ ꯁꯨꯅ ꯇꯧꯔꯛꯄ꯭ꯔꯣ ꯀꯅꯥꯒꯤ ꯃꯑꯣꯡꯕꯨ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦꯃꯤ ꯂꯃꯈꯥꯡꯗꯒꯤꯅꯤ ꯃꯥꯅ ꯁꯨꯅ ꯊꯦꯛꯄ ꯍꯧꯔꯛꯏꯁꯤ ꯌꯥꯔꯁꯤ ꯁꯤꯡꯖꯨꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯇꯣꯝꯕꯨꯡ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯇꯣꯝꯕꯨꯡꯒꯤ ꯃꯌꯥꯝꯕ ꯃꯄꯥ ꯇꯣꯝꯕꯨꯡꯕꯨ ꯐꯨꯆꯩꯕ ꯇꯧꯈꯤꯗ꯭ꯔꯤ ꯐꯅꯌꯥꯝꯅ ꯐꯨꯆꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯨꯗ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯇꯣꯝꯕꯨꯡ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯁꯨ ꯇꯤꯟꯅꯖꯕ ꯈꯣꯏꯃꯨꯒ ꯊꯦꯡꯅꯩ ꯈꯣꯏꯃꯨꯅ ꯇꯣꯝꯕꯨꯡ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯄꯅꯤ ꯅꯪꯗꯤ ꯀꯥꯏꯗꯅꯣ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯝ ꯁꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯝꯈꯤꯁꯤ ꯌꯥꯏꯌꯦ ꯅꯣꯏ ꯏꯇꯩꯃꯗꯣ ꯐꯕ꯭ꯔꯥ ꯇꯣꯝꯕꯨꯡ ꯅꯪꯉꯣꯟꯗꯒ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ ꯐꯔꯤꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯈꯪꯖꯗꯦꯗ ꯇꯨꯃꯤꯟ ꯂꯩ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯅꯣꯡꯃꯇꯁꯨ ꯍꯔꯥꯎ ꯂꯩꯖꯗꯦꯕ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯗꯤ ꯃꯤ ꯃꯁꯥꯒꯤ ꯑꯣꯏꯔꯝꯅꯤ ꯏꯆꯦ ꯂꯥꯏꯖꯗꯤ ꯏꯪ ꯇꯞꯇꯗꯅ ꯌꯥꯝ ꯐꯔꯤꯗꯨꯗꯤ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗꯕꯨꯗꯤ ꯈꯔ ꯏꯪ ꯇꯞꯄꯝꯃꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗꯒꯤ ꯏꯪ ꯇꯞꯄꯒ ꯄꯨꯛꯆꯥꯏ
ꯑꯅꯧꯕꯤꯁꯤꯡꯁꯦ ꯃꯆꯥ ꯑꯃꯕꯨ ꯂꯩꯔꯗꯤ ꯍꯤꯡꯆꯥꯕꯤ ꯂꯣꯏ ꯑꯣꯟꯅ ꯆꯥꯂ ꯈꯪꯗꯦ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯏꯁ ꯇꯥꯕ ꯉꯝꯖꯗꯦ ꯑꯩꯗꯤ ꯈꯣꯏꯃꯨ ꯋꯥ ꯉꯥꯡꯗꯦ ꯇꯣꯝꯕꯨꯡꯅ ꯃꯈꯨꯠ ꯑꯃ ꯁꯥꯎ ꯇꯧꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤꯕꯗꯨ ꯀꯟꯅ ꯇꯥꯔꯤ ꯈꯣꯏꯃꯨꯗꯤ ꯌꯥꯝꯅ ꯄꯪꯖꯩ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯈꯣꯏꯅꯤ ꯇꯤꯟꯅꯕꯁꯤ ꯎꯔꯒ ꯅꯣꯛꯅꯔꯤꯕꯅꯤ ꯑꯃꯅ ꯊꯦꯀꯣꯏ ꯅꯥꯀꯣꯏ ꯑꯃꯅ ꯑꯄꯪ ꯍꯥꯏꯅ ꯇꯣꯝꯕꯨꯡꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯈꯣꯏꯃꯨ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯅ ꯉꯝꯍꯜꯂꯨ ꯅꯨꯄꯤꯅ ꯉꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯤ ꯇꯜꯂꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯐꯨꯕꯤꯅꯤ ꯆꯠꯂꯍꯦ ꯑꯁꯤꯕꯨ ꯅꯨꯄꯥꯅꯤ ꯌꯦꯡꯅꯤꯡꯗꯦ ꯇꯣꯝꯕꯨꯡ ꯉꯥꯏꯈꯣꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯀꯩ ꯋꯥꯅꯣ ꯍꯤꯡꯆꯥꯕ ꯅꯪꯗꯤ ꯅꯨꯄꯤ ꯊꯤꯔꯣꯏꯗ꯭ꯔꯣ ꯇꯜꯂꯦ ꯅꯨꯄꯤ ꯊꯤꯕ ꯌꯨꯝ ꯄꯥꯟꯕꯒ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯨꯡ ꯃꯁꯤꯡꯒ ꯈꯨꯝꯗꯨꯅ ꯅꯣꯛꯏ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯍꯦ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯌꯨ ꯑꯗꯨꯒꯅꯦ ꯏꯕꯥꯅꯤꯒꯤ ꯅꯨꯄꯤꯗꯣ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅꯤꯗꯧꯅ ꯇꯤꯟꯅꯍꯟꯁꯤ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯈꯣꯏꯃꯨ ꯈꯪꯗꯦꯗ ꯑꯩꯗꯤ ꯅꯨꯄꯤꯅ ꯂꯨꯍꯣꯡꯕꯗꯒ ꯁꯦꯠꯂꯤ ꯆꯥꯏꯗꯣ ꯌꯥꯝ ꯄꯥꯝꯖꯩꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯑꯃ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏ ꯀꯩ ꯋꯥꯅꯣ ꯇꯣꯝꯕꯨꯡ ꯑꯩꯈꯣꯏ ꯏꯇꯩꯃꯗꯅꯦ ꯃꯥꯒꯤ ꯐꯤ ꯐꯅꯦꯛ ꯐꯖꯕꯗꯣ ꯉꯥꯛꯇ ꯁꯦꯠꯈꯤꯕꯨ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯗꯣ ꯃꯣꯠꯅꯤꯅ ꯌꯥꯔꯛꯇꯕꯩ ꯋꯥꯅꯤ ꯃꯕꯨꯛ ꯈꯨꯄꯠ ꯑꯃ ꯈꯪꯉꯕ ꯅꯣꯏ ꯏꯆꯦꯒꯤꯁꯨ ꯐꯖꯕ ꯐꯤ ꯂꯩꯔꯤꯗꯨꯗꯤ ꯏꯆꯦꯒꯤꯗꯨ ꯁꯦꯠꯄ ꯌꯥꯗ꯭ꯔꯣ ꯇꯣꯝꯕꯨꯡꯒꯤ ꯃꯃꯥꯁꯨ ꯃꯆꯥꯕꯨ ꯊꯤꯕ ꯊꯣꯡꯒꯥꯜꯂꯝꯗ ꯊꯣꯛꯂꯛꯏ ꯎꯔꯦ ꯈꯣꯏꯃꯨꯒ ꯇꯣꯝꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯃꯃꯥꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ ꯇꯣꯝꯕꯨꯡ ꯂꯥꯛꯑꯣꯅꯤ ꯅꯪꯕꯣ ꯅꯨꯃꯤꯠ ꯇꯥꯔꯦꯅꯦ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯁꯤ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯇꯣꯝꯕꯨꯡꯁꯨ ꯃꯃꯥꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯂꯥꯒꯤ ꯏꯃꯥ ꯆꯪꯉꯝꯃꯣ ꯆꯪꯂꯝꯃꯨ ꯅꯠꯇꯦꯅꯦ ꯊꯨꯅ ꯂꯥꯛꯑꯣ ꯑꯩꯒ ꯆꯪꯃꯤꯟꯅꯈ꯭ꯔꯁꯤ ꯈꯣꯏꯃꯨ ꯑꯩ ꯆꯪꯂꯒꯦ ꯆꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯀ꯭ꯋꯥꯛ ꯁꯥꯗꯅ ꯁꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯅꯤ ꯅꯪꯁꯨ ꯅꯦꯝ ꯆꯪꯉꯣꯀꯣ ꯍꯣꯏ ꯇꯣꯝꯕꯨꯡ ꯑꯩꯁꯨ ꯆꯪꯉꯒꯦ ꯑꯁꯨꯝꯅ ꯃꯕꯥꯅꯤꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯇꯣꯝꯕꯨꯡ ꯍꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯇꯣꯝꯕꯨꯡꯒꯤ ꯃꯇꯩꯃ ꯂꯥꯏꯖꯥ ꯆꯥꯛ ꯊꯣꯡꯂꯤ ꯃꯆꯦ ꯊꯦꯝꯕꯤꯁꯨ ꯃꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯏꯅꯝꯃ ꯑꯩ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯈꯣꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯅꯝꯃ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯧꯔꯣ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯨꯡ ꯆꯪꯂꯛꯇꯨꯅ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯆꯝꯊꯣꯡꯅꯤ ꯆꯝꯊꯣꯡ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯕꯨꯡ ꯏꯁ ꯍꯥꯏꯅ ꯆꯤꯡꯈꯠꯂꯤ ꯇꯥꯟꯖꯩꯗꯩꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯆꯝꯊꯣꯡ ꯑꯩꯗꯤꯕ ꯆꯠꯅꯅꯤꯡꯗꯕꯅ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯨꯡ ꯃꯆꯤꯟꯒ ꯄꯩꯊꯣꯛꯏ ꯂꯥꯏꯖꯥ ꯇꯣꯝꯕꯨꯡꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯏ ꯃꯆꯦ ꯊꯦꯝꯕꯤꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯒꯤ ꯂꯥꯏꯅ ꯇꯝꯕꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯠꯆꯅꯤꯡꯉꯤ ꯅꯠꯇ꯭ꯔ ꯏꯅꯝꯃ ꯊꯦꯝꯕꯤ ꯃꯅꯝꯕꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ ꯇꯣꯝꯕꯨꯡꯅ ꯅꯣꯛꯏꯅꯤ ꯔꯥꯁꯤ ꯌꯥꯝ ꯀꯪꯉꯤ ꯌꯥꯝ ꯌꯦꯡꯖꯅꯤꯡꯗꯦ ꯃꯁꯛꯁꯤꯡꯁꯤꯒ ꯆꯥꯛꯁꯪꯗ ꯃꯆꯥ ꯃꯃꯧꯅ ꯀꯟꯅ ꯅꯣꯛꯅꯔꯛꯄꯗꯨꯗ ꯇꯣꯝꯕꯨꯡꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯀꯩꯗꯧꯅꯔꯤ ꯏꯆꯥ ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯤꯕꯗꯤ ꯇꯣꯝꯕꯨꯡꯅ ꯍꯣ ꯀꯔꯤ ꯆꯥꯒꯦꯅꯕꯨ ꯇꯧꯖꯩꯅꯣ ꯈꯪꯖꯗꯦꯗ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯇꯣꯝꯕꯨꯡ ꯅꯪ ꯂꯩꯕꯒꯤ ꯑꯣꯏꯔꯝꯃꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯅꯣꯛꯏ ꯍꯥꯏꯔꯤꯁꯤꯗꯤ ꯇꯣꯝꯕꯨꯡꯅ ꯂꯩꯔꯝꯃꯤꯕ ꯑꯅꯤꯁꯦ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯕꯨ ꯌꯥꯎꯔꯕ꯭ꯔꯥ ꯅꯣꯛꯄꯅ ꯃꯣꯏꯅ ꯅꯣꯛꯑꯒ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯅꯤ ꯀꯥꯏꯅ ꯂꯥꯏꯖꯒ ꯊꯦꯝꯕꯤꯒꯗꯤ ꯋꯥ ꯉꯥꯡꯗꯕꯤ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯕꯗꯨ ꯇꯥꯔꯒ ꯅꯣꯛꯂꯤꯕꯅꯤ ꯃꯃꯥꯅ ꯅꯣꯛꯂꯤꯕ ꯃꯈꯣꯏꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯦꯅꯦ ꯅꯕꯥꯅꯤꯁꯨ ꯅꯣꯛꯂꯤꯕꯗꯨ ꯇꯣꯛꯂꯨꯅꯦ ꯇꯣꯝꯕꯨꯡꯃꯛꯀꯤ ꯃꯑꯣꯡꯅꯦ ꯆꯥꯛꯇꯨꯗ ꯁꯤꯟꯅꯕ ꯇꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯦꯝꯕꯤꯅ ꯇꯣꯝꯕꯨꯡ ꯅꯪꯗꯤ ꯊꯣꯛꯈꯤꯔꯣꯏꯗ꯭ꯔꯣ ꯁꯨꯝ ꯂꯩꯈꯤꯗꯣꯏꯔꯣ ꯍꯣꯏ ꯂꯩꯕꯁꯦ ꯌꯥꯝ ꯀꯥꯏꯔꯕꯣ ꯀꯨꯁꯤꯅꯤ ꯑꯩꯒꯤ ꯀꯨꯁꯤ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯑꯩ ꯂꯩꯅꯤꯌꯦ ꯃꯈꯣꯏ ꯃꯁꯥꯋꯣ ꯃꯔꯩꯒ ꯀꯣꯟꯗꯅ ꯃꯆꯤꯟ ꯈꯨꯝꯂꯛꯄꯗꯨꯗ ꯂꯥꯏꯖꯗꯤ ꯃꯕꯨꯛ ꯄꯥꯏꯔꯦ ꯅꯣꯛꯄꯗ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯨꯡ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎ ꯂꯩꯌꯨꯗꯅ ꯏꯇꯩꯃ ꯑꯗꯨꯗꯤ ꯅꯠꯇꯦ ꯇꯨꯃꯤꯟ ꯑꯉꯥꯡꯗ ꯂꯥꯎꯕꯅ ꯀꯜꯂꯤꯕ ꯂꯥꯎꯔꯛꯄꯗꯗꯤ ꯍꯤꯡꯆꯥꯕꯤꯕꯨ ꯃꯥꯜꯂꯤ ꯂꯥꯏꯖ ꯇꯣꯝꯕꯨꯡꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯇꯣꯝꯕꯨꯡꯒꯤ ꯋꯥꯁꯤꯗꯤ ꯏꯇꯩꯃ ꯏꯀꯥꯏꯀꯣ ꯂꯥꯎꯔꯤꯗꯨꯗꯤ ꯑꯉꯥꯡꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯕꯒꯤꯅꯤ ꯃꯇꯨꯡꯗꯒꯅꯦ ꯑꯩ ꯂꯧꯖꯔꯣꯏꯀꯣ ꯊꯦꯝꯕꯤꯅ ꯃꯁꯤ ꯉꯥꯡꯁꯤꯗ ꯍꯦꯛꯈ꯭ꯔꯕꯣꯠꯅꯤ ꯆꯠꯂꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯅꯦ ꯀꯧꯔꯛꯑꯒꯦ ꯏꯆꯦ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯑꯩ ꯂꯩꯕꯁꯦ ꯅꯪꯉꯣꯟꯗ ꯆꯤꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯍꯣꯏ ꯆꯥꯛ ꯂꯥꯝꯕꯒꯤꯅꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯁꯤꯐꯥꯎ ꯈꯪꯗꯦꯅꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯛꯇꯨꯅ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ
ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯣꯝꯕꯨꯡꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯉꯥ ꯐꯥꯕ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯨꯡ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯔꯝꯗ꯭ꯔꯤ꯫ ꯇꯣꯝꯕꯨꯡ ꯑꯌꯨꯛꯀꯤ ꯊꯕꯛ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯔꯤ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯐꯥꯎꯕ ꯊꯥꯟꯕ ꯂꯣꯏꯔꯕꯅꯤ꯫ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤ ꯃꯥꯅ ꯇꯧꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯃꯇꯩꯃꯒ ꯃꯆꯦꯒ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯪꯒꯣꯜꯗ ꯅꯦ ꯇꯥꯅ ꯐꯝꯅꯗꯨꯅ ꯂꯥꯎꯔꯛꯏ꯫ "ꯍꯣ ꯏꯆꯦ, ꯍꯣ ꯏꯇꯩꯃ, ꯅꯣꯡꯉꯥꯜꯂꯦ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯅꯆꯥꯁꯤꯡꯗꯨꯕꯨ ꯑꯄꯨꯝꯕꯤ ꯃꯅꯝ ꯅꯝꯃꯝꯃꯅꯤ꯫ ꯀꯔꯤ ꯅꯨꯄꯤꯁꯤꯡꯅꯣ ꯈꯪꯗꯦꯅꯦ, ꯌꯥꯍꯧ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯕꯁꯤꯡꯁꯤꯕꯣ"꯫ ꯇꯣꯝꯕꯨꯡꯒꯤ ꯃꯌꯥꯝꯕ ꯊꯥꯅꯤꯜꯗꯤ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕꯅꯤꯅ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯃꯇꯩꯃ ꯂꯥꯏꯖꯥ ꯇꯣꯝꯕꯨꯡꯅ ꯃꯄꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯍꯥꯏꯔꯛꯏ꯫ "ꯇꯣꯝꯕꯨꯡ, ꯂꯥꯎꯔꯤꯕꯗꯨ ꯇꯣꯛꯑꯣ, ꯏꯇꯩꯃ ꯍꯧꯒꯠꯂꯦꯀꯣ"꯫ ꯃꯇꯩꯃꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯕꯨꯡ ꯃꯆꯤꯟꯅ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯦ ꯅꯥꯏꯇꯣꯝ ꯁꯥꯠꯕꯤꯗꯣ ꯆꯨꯝ ꯃꯥꯟꯕꯤꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯥ꯫ ꯇꯣꯝꯕꯨꯡꯅ ꯑꯗꯨꯝꯅ ꯃꯆꯤꯟꯅ ꯁꯣꯜꯂꯤꯉꯩ ꯃꯇꯩꯃ ꯂꯥꯏꯖꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯌꯥꯎꯔꯛꯄꯒꯤ ꯂꯥꯏ ꯈꯨꯔꯝꯃꯤ꯫ ꯃꯇꯩꯃꯅ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯇꯣꯝꯕꯨꯡ ꯃꯕꯨꯛꯇ ꯈꯜꯂꯤ꯫ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯈꯩ ꯂꯥꯏ ꯈꯨꯔꯝꯃꯤꯅꯤ ꯑꯁꯤ ꯈꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯇꯩꯃꯁꯨ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯂꯤꯕꯗꯣ꯫ "ꯑꯩꯈꯣꯏ ꯇꯣꯝꯕꯨꯡꯁꯦ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯐꯩꯗꯀꯣ, ꯑꯩꯗꯤ ꯑꯉꯥꯡꯒꯤ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨꯝꯊꯧꯔꯦꯗꯅ ꯑꯩꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯇꯩꯃ ꯆꯥꯛꯇꯣ ꯇꯟ ꯍꯦꯛ ꯊꯣꯡꯕꯤꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯇꯣꯝꯕꯨꯡꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯄꯥꯠꯇꯒꯤ ꯀꯥꯔꯛꯏ꯫ ꯊꯦꯝꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯉꯥꯏꯍꯥꯛ ꯀꯌꯥꯝ ꯐꯔꯛꯀꯦ ꯏꯃꯥ"꯫ "ꯉꯁꯤꯗꯤ ꯏꯌꯥ ꯌꯥꯗꯦꯗ ꯏꯕꯦꯝꯃ, ꯁꯤꯁꯦ ꯄꯣꯠꯆꯩꯁꯤꯡꯁꯦ ꯄꯨꯁꯤꯟ ꯈꯣꯠꯇꯅ ꯇꯧꯁꯦ"꯫ ꯇꯣꯝꯕꯨꯡꯁꯨ ꯆꯣꯡ ꯆꯣꯡꯗꯅ ꯆꯪꯂꯛꯏ꯫ "ꯉꯥꯗꯤ ꯀꯗꯥꯏ ꯌꯦꯡꯒꯦꯅꯦ"꯫ "ꯌꯨꯝꯗ ꯌꯦꯡꯂꯣꯅꯦ, ꯄꯨꯈꯠꯂꯛꯑꯒꯦ"꯫ ꯇꯣꯝꯕꯨꯡꯅ "ꯑꯣ ꯌꯥꯏꯌꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯨꯡ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯃꯄꯥꯟ ꯎꯔꯒ ꯍꯥꯏꯍꯧꯏ꯫ "ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯔꯩꯁꯦ ꯀꯣꯟ ꯃꯆꯩꯗꯪ ꯐꯔꯕꯗꯤ ꯐꯔꯒꯗꯧꯕꯅꯤꯅꯦ꯫ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯀꯥꯟꯁꯤꯗ ꯌꯦꯡꯕꯤꯔꯨꯅꯨ, ꯏꯃꯨꯡꯗ ꯑꯗꯨꯝ ꯄꯣꯊꯥꯕꯤꯔꯨꯔꯣ"꯫ "ꯍꯣꯏ ꯍꯣꯏ"꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯕꯨꯡ ꯃꯃꯥꯗ ꯖꯒꯣꯏ ꯇꯝꯒꯦꯅ ꯀꯟꯅ ꯇꯛꯂꯤ꯫ "ꯑꯩꯗꯤ ꯈꯪꯗꯦ, ꯏꯃꯥ ꯖꯒꯣꯏ ꯇꯝꯒꯦ ꯍꯥꯏꯁꯤꯅꯤ"꯫ "ꯇꯣꯝꯕꯨꯡ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ, ꯐꯨꯕꯤ ꯆꯩꯕꯤꯗ꯭ꯔꯦꯅ ꯅꯪ ꯂꯝꯄꯪ ꯍꯦꯟꯗꯤ ꯍꯦꯟꯒꯅꯨ"꯫ "ꯍꯣ ꯑꯩꯕꯨ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯖꯒꯣꯏ ꯇꯝꯕꯁꯤꯕꯨ ꯌꯥꯝ ꯀꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ"꯫ "ꯅꯣꯏ ꯄꯥꯕꯅ ꯌꯥꯔꯛꯑꯣꯏꯅꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯂꯛꯀꯅꯤꯀꯣ꯫ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯤꯁꯦ ꯃꯔꯝ ꯈꯪꯉꯨ. ꯑꯩꯁꯨ ꯑꯗꯨꯝ ꯖꯒꯣꯏꯗꯣ ꯁꯥꯗꯅ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ. ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯅꯤꯡꯉꯤ. ꯖꯒꯣꯏ ꯇꯝꯒꯦ ꯍꯥꯏꯕꯁꯤꯕꯨ ꯅꯕꯨꯛꯇ ꯌꯦꯛꯄ꯭ꯔꯣ? ꯃꯤꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯍꯥꯏꯅ ꯂꯛꯅꯔꯤꯕꯗꯣ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯐꯥꯎꯗ꯭ꯔꯣ ꯑꯉꯥꯎꯕ ꯅꯪꯕꯨ? ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯦꯝꯕꯤꯅ ꯇꯥꯔꯗꯨꯅ, ꯇꯣꯝꯕꯨꯡ, ꯖꯒꯣꯏꯒ ꯁꯥꯎꯔꯗꯤ ꯃꯤꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯍꯥꯏꯅ ꯂꯛꯅꯩꯗꯣ ꯇꯣꯛꯂꯒ ꯃꯥꯏꯕꯤ ꯂꯥꯕꯤꯅ ꯑꯃꯨꯛ ꯅꯪꯅꯖꯔꯛꯀꯅꯤꯀꯣ. ꯏꯆꯦ, ꯅꯪꯅ ꯏꯆꯦ ꯑꯗꯨꯝ ꯀꯩꯔꯦꯝ ꯀꯊꯥꯏꯅꯕꯅꯤ. ꯇꯣꯝꯕꯨꯡ ꯃꯆꯦꯗ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯨꯡꯒꯤ ꯃꯄꯥꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ. ꯀꯗꯥꯏ ꯆꯠꯄꯤꯔꯤꯕꯅꯣ? ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯏꯄꯨ ꯃꯪꯂꯦꯝꯒꯤꯗ ꯆꯠꯂꯨꯕꯅꯤꯅꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ. ꯏꯄꯨ ꯃꯪꯂꯦꯝꯒꯤꯗꯗꯤ ꯀꯔꯤ ꯂꯩꯕꯤꯒꯦ? ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯆꯠꯂꯨꯕꯅꯤꯅꯦ. ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯥ ꯂꯥꯎꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯃꯃꯥ, ꯇꯝꯅ ꯏꯪꯅ ꯍꯥꯏꯒꯦꯀꯣ. ꯑꯩꯁꯦ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯆꯠꯂꯨꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯤ ꯄꯨꯝꯌꯥꯡ ꯌꯥꯡꯏ. ꯊꯥꯏꯅꯒꯤ ꯑꯍꯜꯅꯤꯗꯅ ꯇꯝꯕ ꯌꯥꯕꯗꯤ ꯇꯝꯍꯧꯒꯗꯕꯅꯤꯅꯦ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯕꯨꯡꯒꯤ ꯃꯃꯥꯗꯤ ꯏꯉꯉꯛꯅ, ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯦꯗ ꯃꯣꯏ ꯃꯕꯥꯒꯤ ꯃꯑꯣꯡꯁꯤꯗꯤ. ꯁꯤ ꯍꯥꯏꯔꯒꯦꯁꯦ ꯃꯃꯥ. ꯇꯞꯅ ꯏꯪꯅ ꯀꯅꯥꯁꯨ ꯇꯥꯗꯗꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯇꯝꯂꯛꯏ. ꯏꯉꯣꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯕꯨꯡꯅ ꯅꯨꯄꯤꯗꯧꯅ ꯇꯧꯔꯤꯕꯁꯤ ꯐꯅꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯅꯤꯅꯦ. ꯏꯕꯨꯗꯧꯅ ꯐꯖꯅ ꯍꯥꯏꯕꯤꯔꯛꯏ. ꯀꯩ ꯇꯧꯔꯗꯤ ꯐꯅꯤ ꯍꯥꯏꯔꯛꯀꯦ? ꯃꯥꯒꯤꯁꯤꯕꯨ ꯐꯕꯨ ꯐꯔꯛꯀꯗ꯭ꯔꯣ? ꯀꯩ ꯇꯧꯕꯒꯤ ꯐꯔꯣꯏꯗꯣꯏꯅꯣ? ꯁꯣꯏꯗꯅ ꯐꯅꯤꯅꯦ ꯃꯃꯥ. ꯅꯆꯥ ꯑꯁꯤꯒꯤ ꯃꯆꯥ ꯄꯨꯝꯕ ꯃꯃꯥ ꯅꯪꯒꯤ ꯐꯅꯦꯛꯅ ꯌꯨꯡꯒꯗꯕꯅꯤ. ꯑꯗꯨꯒꯅꯦ, ꯃꯄꯥꯒꯤ ꯈꯨꯗꯩꯅ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯈꯣꯡꯆꯦꯠ ꯂꯥꯛꯀꯗꯕꯅꯤ. ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯇꯔꯦꯟ ꯄꯨꯡꯄꯥꯏ ꯍꯥꯞꯂꯒ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯃꯃꯥ ꯅꯪꯅ ꯈꯤꯛꯇꯣꯛ ꯁꯦꯡꯗꯣꯛꯀꯗꯕꯅꯤ. ꯑꯗꯨꯝꯅ
ꯏꯁꯤꯡꯅ ꯁꯦꯡꯗꯣꯛꯂꯤꯉꯩ ꯅꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ ꯃꯃꯥ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯨꯡꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯑꯣꯡ ꯁꯕꯥꯟ ꯑꯣꯏꯍꯟꯕꯤꯔꯣ ꯍꯥꯏꯅ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯃꯃꯥ ꯑꯩꯅ ꯁꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇꯒꯗꯤ ꯇꯧ ꯍꯥꯏꯕꯤꯔꯛꯑꯦ ꯅꯨꯃꯤꯠ ꯑꯃ ꯍꯦꯛꯇꯗ ꯇꯧꯕ ꯌꯥꯏ ꯍꯥꯏꯅꯦ ꯑꯩꯗꯤ ꯑꯐꯕ ꯊꯕꯛꯇꯤ ꯊꯦꯡꯊꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯇꯧꯔꯒꯦ ꯈꯜꯂꯤꯕꯅꯤꯅꯦ ꯐꯔꯦ ꯉꯁꯤꯃꯛ ꯇꯧꯔꯁꯤ ꯑꯩ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯗꯣ ꯊꯤꯔꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯊꯤꯔꯨꯔꯣ ꯊꯦꯝꯕꯤ ꯐꯤ ꯁꯥꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥ ꯃꯄꯥꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕꯅꯤ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯖꯩ ꯃꯋꯥ ꯅꯨꯄꯥ ꯑꯁꯤꯇꯕꯨ ꯐꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯅ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯃꯄꯥꯅ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯁꯤꯗ ꯐꯛ ꯑꯃ ꯊꯥꯎ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯔꯛꯎ ꯑꯗꯨꯒꯅꯦ ꯃꯃꯥꯒꯤ ꯐꯅꯦꯛ ꯑꯃꯒ ꯏꯄꯥꯒꯤ ꯈꯨꯗꯩ ꯑꯃꯒꯁꯨ ꯄꯨꯔꯛꯎꯀꯣ ꯊꯦꯝꯕꯤꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯔꯛꯇꯨꯅ ꯐꯛ ꯃꯊꯛꯇ ꯊꯝꯃꯤ ꯃꯃꯥꯁꯨ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯗꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯄꯨꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯥꯅ ꯇꯣꯝꯕꯨꯡꯕꯨ ꯀꯧꯔꯛꯏ ꯇꯣꯝꯕꯨꯡ ꯇꯣꯝꯕꯨꯡ ꯃꯄꯥꯟ ꯊꯣꯛꯂꯛꯎꯅꯦ ꯇꯣꯝꯕꯨꯡꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯇꯣꯝꯕꯨꯡ ꯐꯛ ꯊꯥꯔꯤꯗꯨꯗ ꯐꯝꯃꯨ ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯃꯄꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯕꯨꯡꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯇꯟꯖꯥꯗꯨ ꯂꯥꯏꯖꯥ ꯃꯆꯥ ꯄꯤꯛꯄꯗꯨ ꯄꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯁꯨ ꯇꯨꯃꯤꯟ ꯃꯅꯦꯝ ꯃꯀꯨꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯏ ꯇꯣꯝꯕꯨꯡꯒꯤ ꯃꯃꯥꯅ ꯃꯄꯨꯔꯣꯏꯕꯅ ꯉꯁꯥꯏ ꯁꯤꯟꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯍꯧꯔꯛꯏ ꯇꯣꯝꯕꯨꯡꯁꯨ ꯊꯋꯥꯏ ꯄꯥꯟꯗꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯗꯨ ꯃꯈꯨꯅ ꯄꯥꯏꯔꯒ ꯃꯄꯤ ꯇꯥ ꯃꯈꯩ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯨꯡꯒꯤ ꯃꯁꯥꯗ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯔꯤꯕꯁꯦ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯃꯨꯛꯇ ꯐꯕ ꯑꯣꯏꯍꯟꯕꯤꯔꯣ ꯏꯆꯥꯁꯤꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯃꯨꯛꯇ ꯑꯣꯏꯍꯟꯕꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯀꯣꯛꯊꯛ ꯑꯗꯨꯗ ꯁꯦꯡꯗꯣꯛꯄꯤ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯨꯞꯁꯤꯜꯂꯤꯕ ꯐꯤꯁꯤꯡꯗꯨ ꯃꯆꯦꯒ ꯃꯥꯒꯗ ꯂꯣꯏꯅ ꯄꯤꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯨꯡꯗꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯇꯞꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯇꯣꯝꯕꯨꯡ ꯇꯣꯝꯕꯨꯡ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯨꯡ ꯃꯃꯥꯅ ꯀꯧꯔꯤꯗꯨ ꯇꯥꯔꯗꯨꯅ ꯇꯞꯅ ꯃꯤꯠ ꯄꯥꯡꯂꯛꯏ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯣꯝꯕꯨꯡ ꯋꯥ ꯉꯥꯡꯕꯗ ꯃꯔꯩ ꯀꯣꯟꯈꯤꯗ꯭ꯔꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯈꯣꯜꯒ ꯄꯧꯔꯞ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯦ ꯃꯄꯥꯅ ꯇꯁ ꯀꯝꯗꯧꯏ ꯑꯁꯤꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯇꯣꯝꯕꯨꯡꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯃꯥꯒꯤꯗꯃꯛ ꯋꯥꯖꯔꯝꯕ ꯃꯌꯥꯝꯗꯨ ꯍꯔꯥꯎꯕꯗ ꯂꯣꯏꯅꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯕꯨꯡꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯋꯥꯠꯄ ꯑꯃꯇ ꯂꯩꯇ ꯃꯑꯣꯡꯗꯨꯗ ꯂꯩꯀꯥꯏ ꯃꯤ ꯄꯨꯝꯅꯃꯛ ꯉꯛꯈ꯭ꯔꯦ ꯂꯩꯀꯥꯏꯗꯨ ꯃꯥꯒꯤ ꯋꯥꯔꯤꯇ ꯁꯥꯟꯅꯈ꯭ꯔꯦ ꯃꯌꯥꯝꯅ ꯇꯣꯝꯕꯨꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨꯁꯨ ꯇꯣꯝꯕꯨꯡꯒꯤ ꯑꯍꯣꯡꯕ ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯂꯗꯨꯅ ꯇꯣꯝꯕꯨꯡ ꯍꯣꯏꯗ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯇꯣꯝꯕꯨꯡꯗꯨ ꯃꯪꯒꯣꯜꯗ ꯃꯣꯔꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯎ ꯈꯣꯏꯃꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯈꯣꯏꯃꯨ ꯌꯥꯝ ꯊꯥꯖꯗꯦ ꯂꯧ ꯁꯤꯗ ꯐꯝꯁꯤ ꯈꯣꯏꯃꯨꯗꯤ ꯇꯣꯝꯕꯨꯡꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯌꯥ ꯀꯥꯔꯦ ꯄ꯭ꯔꯚꯨ ꯆꯪꯉꯛꯇꯨꯅ ꯇꯣꯝꯕꯨꯡꯒꯤ ꯃꯁꯥꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯛꯏ ꯈꯣꯏꯃꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯇꯣꯝꯕꯨꯡ ꯍꯩꯅꯗ꯭ꯔꯗꯨꯅ ꯀꯩꯅꯣ ꯈꯣꯏꯃꯨ ꯍꯩꯅꯗꯦ ꯑꯣꯏꯕ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯨꯁꯤ ꯈꯣꯏꯃꯨꯅ ꯌꯥꯝ ꯉꯛꯅ ꯅꯪꯕꯨ ꯑꯁꯦꯡꯕ ꯇꯣꯝꯕꯨꯡꯂꯣ ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯟꯅꯕ꯭ꯔꯣ ꯇꯣꯝꯕꯨꯡ ꯈꯣꯏꯃꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯁꯨ ꯅꯣꯛꯏ ꯑꯗꯨꯕꯨ ꯈꯣꯏꯃꯨꯗꯤ ꯅꯣꯛꯇꯦ ꯄꯥꯈꯨꯝ ꯉꯥꯏꯔꯦ ꯍꯥꯏꯕꯒꯨꯝ ꯇꯣꯝꯕꯨꯡꯗ ꯆꯥꯗ ꯈꯣꯏ ꯌꯦꯡꯂꯤ ꯑꯩꯁꯦ ꯑꯁꯦꯡꯕ ꯇꯣꯝꯕꯨꯡꯅꯤꯅꯦ ꯈꯣꯏꯃꯨ ꯃꯇꯩ ꯃꯂꯥꯏꯖꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯂꯥꯏꯖꯅ ꯈꯣꯏꯃꯨ ꯅꯪꯕꯨ ꯇꯣꯝꯕꯨꯡ ꯃꯁꯛ ꯈꯪꯂꯕ꯭ꯔꯣ ꯏꯇꯩꯃ ꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯑꯩꯁꯨ ꯃꯤꯅ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯇꯥꯔꯛꯄꯅꯤ ꯌꯦꯡꯒꯦꯅ ꯂꯥꯛꯏꯅꯤ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕꯅꯤ ꯉꯛꯀꯅꯨꯅꯦ ꯅꯪꯕꯨ ꯀꯃꯥꯏꯅ ꯑꯁꯨꯛ ꯌꯥꯝ ꯊꯨꯅ ꯍꯣꯡꯈ꯭ꯔꯤꯅꯣ ꯏꯇꯩꯃ ꯂꯥꯏꯖꯥ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯈꯣꯏꯃꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯈꯣꯏꯃꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯒ ꯂꯩꯔꯤꯗ ꯀꯩ ꯋꯥꯅꯣ ꯏꯇꯩꯃ ꯂꯥꯏꯖꯥ ꯇꯣꯝꯕꯨꯡꯗ ꯁꯠ ꯅꯣꯛꯁꯤꯜꯂꯤ ꯑꯩꯈꯣꯏ ꯇꯣꯝꯕꯨꯡꯁꯤ ꯂꯨꯍꯣꯡꯗꯧꯔꯤ ꯈꯣꯏꯃꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯥꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯃꯪꯗꯔꯣ ꯂꯥꯏꯖꯥ ꯇꯣꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯣꯏꯃꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯂꯤ ꯂꯥꯏꯖꯅ ꯃꯪ ꯅꯠꯇꯤꯌꯦ ꯈꯣꯏꯃꯨ ꯇꯥꯏꯕꯪꯅꯤ ꯅꯨꯄꯤꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯅꯤ
ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯅꯤ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯏꯃꯥ ꯍꯣꯏꯗ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯅ ꯍꯥꯏꯔꯨꯈꯤꯒꯦ ꯇꯣꯝꯕꯨꯡꯅ ꯅꯣꯛꯇꯨꯅ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯊꯤꯗꯣꯏꯕ ꯑꯩꯁꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯊꯤꯍꯟꯗꯣꯏꯅꯤ ꯃꯁꯛ ꯐꯖꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯃꯨꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯇꯣꯝꯕꯨꯡ ꯑꯩꯈꯣꯏꯅꯤ ꯅꯨꯄꯤ ꯊꯤꯔꯒ ꯃꯈꯣꯏꯅꯤꯁꯨ ꯇꯤꯟꯅꯟꯁꯦ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨꯀꯣ ꯀꯥꯟꯅꯗꯦ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯥꯏꯖꯅ ꯍꯥꯏꯍꯧꯏ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯤ ꯑꯉꯥꯎꯕꯁꯤꯗꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕꯨꯡ ꯈꯣꯏꯃꯨ ꯃꯈꯣꯏꯅꯤꯃꯛ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯨꯡꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯣꯏꯃꯨ ꯍꯣꯏꯗ ꯂꯥꯛꯏ ꯃꯈꯣꯏꯅꯤ ꯆꯪꯂꯛꯄꯗ ꯎꯔꯦ ꯈꯣꯏꯃꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯉꯥ ꯁꯦꯝꯂꯤꯕꯗꯣ ꯈꯣꯏꯃꯨꯅꯗꯤ ꯎꯕꯤꯕ ꯅꯠꯇꯦ ꯆꯪꯂꯛꯂꯤꯕꯗꯣ ꯇꯣꯝꯕꯨꯡꯅ ꯍꯧꯖꯤꯛꯇ ꯉꯥ ꯁꯦꯝꯂꯝꯃꯤꯁꯦ ꯌꯥꯍꯧꯗꯤ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤꯗ ꯑꯥꯏ ꯅꯈꯣꯏꯅꯤ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯉꯟꯅ ꯂꯥꯛꯏꯁꯤ ꯐꯔꯦ ꯌꯥꯍꯧꯒꯤ ꯋꯥꯗꯤ ꯉꯜꯂꯤꯗ ꯆꯥꯛꯄꯨꯗꯤ ꯊꯣꯡꯍꯧꯗ꯭ꯔꯤꯕꯅꯤ ꯇꯣꯝꯕꯨꯡꯒꯤ ꯅꯨꯄꯤꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯈꯣꯏꯃꯨꯒ ꯇꯣꯝꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅ ꯉꯥꯗꯨ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯥꯛ ꯆꯥꯔꯤ ꯇꯣꯝꯕꯨꯡꯅ ꯍꯥꯎꯏ ꯈꯣꯏꯃꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤ ꯑꯩꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯃꯊꯪ ꯁꯥꯟꯅꯔꯛꯄꯅ ꯈꯣꯏꯃꯨꯅ ꯇꯣꯝꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯨꯡ ꯅꯨꯄꯤ ꯍꯥꯏꯔ ꯇꯤꯟꯅꯍꯜꯂꯦ ꯃꯊꯪꯗꯤ ꯀꯝꯗꯧꯁꯦꯕ ꯇꯣꯝꯕꯨꯡ ꯏꯉꯛꯅ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ ꯍꯣ ꯃꯊꯪꯗꯤ ꯏꯁꯥ ꯄꯤꯅꯔꯁꯤ ꯃꯁꯤꯗꯤ ꯏꯀꯥꯏꯕ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯋꯥ ꯅꯣꯛꯃꯤꯟꯅꯩ